Manipur Pollution Control Board ki Member Secretary Dr. W. Roshan Luchingba team amana Lamfel da laiba RIMS Hospital da chatuna hospital asina paikat liba biomedical waste management gi thabak thauram sing yangshinkrai. Board asigi Assistant Environment Engineer M. Bangajit amadi Informative Officer L. Homenjo yauna atopa official sing shuloinana RIMS ki ward sing da changduna ward sing da paikat liba waste management gi thabak sing yangshinki. Makhatana Hospital asidagi puthokpa biomedical waste sing treatment tauriba incinerator gi fibam yangshilaba tungda hospital asidagi thorakpa mahimanai singi treatment taunabagi damak samgatliba effluent treatment plant ki fibam su yangshinki. Khongchat aduga mari lainana Dr. Roshan na state asida lairiba government amadi private hospital sing da paikhatliba biomedical waste management sing yangshingani haina board asina lauthokiba matung inna khongchat asi lakhibani. Khongchat asida hospital asida biomedical amadi general wasting ningtina treatment tauram lagashu mahimanai gi oinadi effluent treatment plant 2D nauna samgat pathengnare adubo hospital gi MS Dr. N Sanjibna hospital asida gi thorakpa mahimanai sing asi tongana treatment tauraba matungda drain da thadai hairiba asigi sample lawkhat laga test tauragani hairi Hosiki wana di magi ngasagi waste segregation tauriba incineration tauriba kholiba sidi adum niyong matung ni pai khali adubo itang shortcomings masa masu khadi leire ko number 1 main drawback si mai ETPC hana masa palamaga hojik loina yagedri na achobuma loiba ngai base sigi kitang problem macha am di lei ko ado koina sai waste mayam si loina main outlet am de thadu e na hai ado main outlet sida ko water quality je kai utang board ki meeting laga test tawrate aduga comment tawunu to kai khane ado RIMS na jo mogi authority ne jo 30 passing da ETPC complete tawni harin na ko adu ojiki di kari kai tawde ki dawtang yinsinje Amaromda RIMS KMS Dr. N Sanjibna Hospital asi ariba model oirambana tokhaiba effluent treatment plant leiramdabani adubu metha asigi aroiba saruk fauba effluent treatment plant sangaduna mathau tawba hauragani lemhoriba chauba effluent treatment plant adusu handaki chahi asida soidana loishingani maramasina plant saba loidriba faubadi Mpcb gi pauta ki matung inna hospital asida gi thorakpa mahimanai asi ahenba treatment kharasu tawragani haiki Hospital chawai matik biomedical waste putokosu chawai mayamsu jing sai chapado biramgani hospital sing da koi strict adherence to ngami only thing ai koi da building gumba kari gumba no no yam develop toro panina ano ba saba da loiga da ba koi ETP plant amana May da loigani amana August September October swai da amal loirakani ani sigal iraga di koi fully set oire hana ko hani sigi construction ni na ma dikhu da loibi ade sugumba gi problem kitang di le ya te yam ka hana problem to ko